Lakhipuronline putok saba November kitang nipan yumsakaisya numit ki Khomjinba Pao tabirase. Ahanbada maruoiba Pao. Mizoram Bidan Sabha Mikhalda ing tapna ngarang photadana kre mirep chamaga humudra marigi maraiba klep lagani. Uttar Pradesh ki Varanasi ki Nazma Parvinna Prime Minister Modi ki mathakta PhD tawkre. Professor Okram Churamanida Janenata Hism Erabot Award piduna ikai khumna kre. Sonai Sibachingi Irat Thorum November ki tang 18 pangthok lagani. Lamdam asigi matik chaba local candidate singbu nathai biram laga mapandagi thabak haplakpada pendaba phongdokna kre amasung Bay of Bengal gi ising irol nungda yuar hakre tsunami thoklakadra haina mipainari. Haujik mapungoiba Pao tabirase. Mizoram Bidan Sabha Mikhal ngarang ingtapna vote thadana kre. Vote thadana bagi chang nungthil gi pung manga phawbada chada 63.0 mari oikhi. Vote masingna December gi tang 3 da thigani. Apunba seat nifu leiba Mizoram Bidan Sabha Mikhal asida mirep chamaga 3 gi marai baglep kadori. Chhattisgarh dasu ngarang ahan batangka ki vote thadana ki Mikhal asida thokaningda ba thodok thopagi paw leite. Uttar Pradesh ki Varanasi ki Nazma Parvinna Prime Minister Modi ki mathakta PhD tawkre. Nazma na Kashi Hindu University ki Professor Sanjoy Srivastava ki makhada Prime Minister Narendra Modi ki mathakta PhD tawba mapung phan loisanki. Mahakna hai chahi 9 rom sangna haukiba 2013 ki Lok Sabha Mikhalda yumpham oiraga mahakna PhD asi haukibani aduga chahi asi ki November ki tang 1 da loisinbani haike. Kunai asigi damak matam sangna tarokiba kudol kayabu sakhangba oina Oja Okram Churamani gi maphamda chahi asigi Jananeta Hism Erabot Award piduna ikai khumna kre. Jananeta Hism Erabot Memorial Foundation Lakhipur gi mihut kangbo amana haukiba November gi tang 3 ningthokaba numita Silchar Boljurda leba masagi chahi 49 suraba Professor Okram Churamani gi yumda chatuna award asi khusinaki. Mihut kangbo aduda lupki President Ingudam Binod Vice President ani Khaidem Gaurahari amadi Sagapam Biren Sarukyakhi. Matungda handakta laikhidraba lupasigi advisor oiramba Okram Ibotombi gi yumda chatuna awaba phongdokhi. Okram Ibotombi haukiba October gi tang 10 da taibang thadokibani. Hiyangai thagi nini panba ningol chakobagi thangnaba nongmaijingda chahi kudingi pangthoktuna lakpugum kasar gi sonai da leiba leihau leipok ching umanglai panganbagi khubam sonai sibachingi irat thoram umanglai ngak selupna kumsi chahi gi oina lakliba November gi tang 18 nongmaijing nimita irat thoram asi pangthokadori. Haujik Manipur da thokliba irang asina maram oiraga thoram asi ingna tapna pangthokminasi loinana park da koibagi matamsu numit yungba pung 12 gi matungda koiba chatpagi athingbasu thamjari haina umanglai ngak selup sibaching sonai gi secretary Khetri Mayum Devasis ki maigedagi khanghalakli. Lakhipur online channel asibu yengbiri basingna Pao asibu like amadi share tawbiu amadi haujik phawba channel asibu subscribe tawbidri basingna subscribe tawbiu. Silchar Gungurna Konbada Leiba Regional Research Institute of Unani Medicine Loisangasida Lamdam asigi matik charaba local candidate singbu nathai biram laga mapandagi candidate kya bu thabak pire haina loisangasigi mamangda yamlaba lamdam asigi thabak phangdriba naha kayana pendabagi kholaw lawkre. Unani Medicine loisang mamangda pangthoki bawakan mifamda saruk yakhiba mioi singna paumi singda phongdokladuna Regional Research Institute of Unani Medicine mafam asida leirakpa asida nungaiba phawi adubu lamdam asigi matik charaba candidate kaya bu nathai biram laga mapandagi mioi sing kari karamna thabak haplebano haina pendaba phongdokhi. Hana leiramba mioi 10 dagi hojikte 13 surakle masigi mayokta khongjing changsilagani haina saruk yakhiba singna phongdokhi. একটা গ্রামে একটা ইউনানি স্বাস্থ্য করছেন তাই আর যখন সানওয়াল স্যার আইসলা তার আমরা একটা আশ্বাসন দিয়া গেছলা যে এখানে স্থানীয় মানুষের লোকাল ফর ভোকাল এখানে দেওয়া হইব কিন্তু যে প্রিন্সিপাল স্যার
তাই কিছু বুঝলে না আমরা এখানে শিক্ষিত ছেলে কতজন করছি অ্যাপ্লাই করা হয়েছিল কিন্তু অ্যাপ্লাই হিসাবে বাইরের মানুষ করা হয়েছিল লোকাল দুইজন আছে লোকাল বলতে 14 জনের মধ্যে 16 জনের মধ্যে 2 জন লোকাল আছে আর যেটাই মানে সিলেকশন হয়েছে সব বাইরে থেকে আনা হয়েছে Assam lenga ki employee singda DA 4% pibada Rajya ki cabinet na ayaba pikre masi mathang thadagi hapkat lagani masi galoina na Rajya sigi employee singna DA chada niputaruk panglagani aduga July dagi November phawbagi area na thengkhang ani thokna December amadi April thada pithokani hairi ngarang pangthokiba cabinet miphamna Rajya sida cancer care hospital tara linkhananaba lupa crore chamaga kunthra manga kaithokre Elon Musk na mahaki machanupa giming Bharat ki maming lairaba bigyanik physics ta Nobel mana phangkraba S Chandrasekhar giming lauduna macha giming thonkhre Britain da pangthokiba AI summit ta saruk yaraba matung Laibak asigi Minister of State for Electronics and IT Rajiv Chandrasekhar na social media da wafam asigi matang da phongdokibani thorom asida SpaceX amadi Telsa gi CEO Elon Musk su saruk jakhi Bay of Bengal gi ising irol nungda yuar hakre tsunami thoklakadra haina mi painari Bangap Sagar gi ising irol nungda kilometer tara leikhada ngarang lebak popugi ayuk anganbada Richter scale da 3.2 ani gi changda yuar hakre National Center for Seismological gi pawasina hai Bay of Bengal gi Andaman amati Nicobar ithat manak nangna juhar adu hakibani thodok asina tsunami thoklakadra haina mi paiba pokna re haire Khangan jaba ama Athletics and Fitness Coaching Center ama Kasar Bina Kandida hangdok chare hairiba coaching center asida chayolda anirak lamjen chenba long jump high jump triple jump shot put discus amadi javelin throw na chingba masana sing takpi tambike tori saruk yabining basingna mobile number 8638478988 natraga 7899795648 number asida ngasimak pau phawna biu Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathauning thina pangthok handuna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha, Lifestyle Medicine Consultant, Harvard School of Medicine, USA Certified, Mobile number 9435070286. Ay hining Elrevita, ay bontrapo da hining, ay khongje khuje nawa da ye sida Santikumar sida jeng bala ko ni. Handra di ay urgency 80 kg le ni. Hojiti Nimitra param ki matung da di kg manga ta ra 75 ka le ni. No haji kai chang ni jang ni khongje lo sing ni sing. Ay kaptambu gini ay mingli iman kawi sumaya hambade hawpa ngamdaba hawgapade phamdaba ngamdabdo jiti nuaire isase khong pongkhalam pharamme ji loine isase nuaire santi na jengbadagi phagare ji Aroibada maruiba pau amukhanna Mizoram Bidhan Sabha Mikhalda ing tapna ngarang photadana kre mirep chamaga humutra marigi maraiba klep lagani Uttar Pradesh ki Varanasi ki Nazma Parvin na Prime Minister Modi ki mathakta PhD taukre Professor Okram Churamani da Jananatahism Award Award piduna ikai khumna kre Sonai Sibaching ki irat thoram November ki tang 18 da pangthok lagani Lamdamasi ki matik chaba local candidate singbu nathai biram laga mapandagi thabak haplakpada pendaba phongdok nakre amasung
Bay of Bengal gi ising irol nungda yuar hakre tsunami thoklakadra haina mi painari. Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.